Yoihenba Thoudam, common zone to the Guinea. DTN Sembiba, public speaking and communication skills ki masterclass ta yauzabani. Public speaking and communication skills se yana maru oi. Masigi skills is sang da yadaba skills in marakta money. Masigi skills yam lai, aduga muksu yam lui. Masigi skills se hana tambaya haba khanglam de, aduga tamge se ninglu de. Akoina wangaba matamda akoina ngangliba du kyam effective oi tariba miruna fajana loction mangam libra natraga moigi matam manghal libra du ai fajana khanglam de aina sigi course hamba yaujaba matamda aina haijaki adu ai 7 days suba matamda ai speaking skills si hena upgrade tawjarkani haidana ado ngasi 7 days suba numit ni aingonda ai isada fawjarakpa ahong khara du share tawjage ahamada aigi fear aingonda lairamba fear haibidi ai yam aingonda isada ngthokpada khara phajalamba ai isada tone wang ngangbada kitang numaitawa phawramba kitang volume wangkhatpada numaitawa phawramba do hojik khara phaba ngamjare aduga sigi matang da su khenna khangjare habai thamjage aduga amuksu aigi volume aigi voice ki matang da su haijage aigi voice ki matang da aina volume se wakhatna sejanaba amu low ena sejanaba sigi matang da su kai khangma ngamjare aduga voice ki matang da aigi voice the speed hapsan ba karum kanna yam thuna ngajangani karum aduga karum kanna kitang slow ena gyan ta na ngangani habuki matang da su kitang khangjare aduga amu aigi body language ai isa se kamaina taraga thamagadi hena positive oigani hena effective oigani habigi matang da su khangjare ai gi mai si kamain thamgani ai gi mit si karai ra yengani habigi matang da su khara khangjare aduga amu ai gi presentation skills ai isa je presentable oina kamaina ngangthokani ai gi khut sa kamaina tawgani natra ai gi wakhan khukhan ai na wakhan ai na wangang dinga da kamaina so honba visualize toba sigi matang da su kitang khangjare aduga masiga loinana aina haijakiba ahamba numita haijakiba ai skill adu upgrade tawjarakani haba adu ai manifesto adu fulfill oire haina ai thamjage aduga loishalakpada ai isada thajaduna sigi course sida fajana serious oina commitment amaga loinana yabugi dama isani isabu thagatpa phongtukjari aduga amuksu akhoi fajana takpirakpa aigi brother Axn Sadokpam busu hana thagatjari mahakna yam humble oina yam friendly oina yam laina takpirei mahakna adugumna takpirang gisu akoisa yam tianba matam asida upgrade toba ngamjaribani skills upgrade toba ngamjaribani mahakna future da tawrakadaba project sing magi goals sing da so hena mai pakbo obiyu haiba golena amukana thagatjari